ngasi je ai gi channel gi 50k subscriber cross to bagi lan thok pagi hai tare sagolban tera da laiba sinrel home da koi kaino angamba matieng pi baga loina na celebration lama to basale 50k celebration je koi chapminari je sida ai gi marup aduga ai gi nau pa ju sida leire aduga ai akoi gi oza masi leire oza na gari je thopiri aduga akoi inau pa sing ju lahauri ado horen ada yawrakan mayam punna video je yengmina ado video je yengakanda mayam support to view sing koi like subscribe to view aduga channel je makha ta na share to view na mayam da thamjage ado horen video je di hobudagi na loi hobo yeng view mayam Som da leire aduga maning da hai am ta taro hai to karnajit lakhot pa chali akoi channel ji mapung oi ba wari gi ifut pi ri ba koi gi writer hai tare ma lakhot pa chali aduga punna chamina dringi gumdo lo maning hang ko Laksai se Manipuri Wari hai ba YouTube channel sida koi 50k yobagi koi TERA da laiba koi gi children home sida koi kai gumba khara mateng tau jabla koni koi gi YouTube channel sigi wari narrator oi bi ba mudi channel gi mapu bi ba ai gi nau ba musir bi nau ba Parvin thongam gi magi side tagi amade koi na ma support tau jaboina koi punna koi gi sigi orphan home sida orphan children home sida koi mateng tau jabla koni koi kai pujare poche chure makata lo chara ge ya thank you Asi aikogi Destitute Children Home TERA kaithen asida Manipuri Wari gi 50k subscriber yaubagi harau tayamba phongdokpo oina tapi bagi damakta Manipuri Wari bu haningai laitana thagatsari duga tungdasu sidagi hena matung tarakpada afaba nungaiba hena maipakpo oibiu haina Manipuri Wari da wish pijai. Thank you.
angang sa ngasi khoi la ise Manipuri Wari haiba YouTube channel adugi dei lakpane ba ko channel sigi khoi 50k subscriber yobagi celebration macha ama nakhoi mangi marakta share tau gai bagi ngasi gi moment se khoi na fulfill tau na bai da makta lakpane aduga channel sida ma masa ai gi site le pi bese sina Praveen koi my channel ni channel si mana utilize tawrapane ko man hona jarakpani aduga channel si mana single ko matamda magi theme ma leiba hana dei hona my team si ngasai gi dedication se thari se ko my ma team ma lei jai ko kana lei jadra singi da ka thokpa aduga ma channel amagi makha da my team je purak pane aduga channel sida ai ming se ai haijage ai sama KARNAJIT ko ko na pal dai ni aduga ai si channel sida writer oina lei jabane ai yam thoido hendok na hidana ijabadi natte aina khangja hijaba khara share tawning bai ko aduna ngasi la ibasi ngasi tangli ku sida in haijani ngase nakhoi myam da channel sigi khoi na 50 subscriber tawbagi celebration macha sida nakhoi myam dagi board amani ba lakpani ko hena chawkhat po ijage noi su noi gi life ta struggle taw dabida ko hena noi gi life ki turning point khudi makta mai pak po oi na ai sim thamjage la sa Ôi trộn
Nasigi Manipuri Wari hariba channel asigi PTK yawidamata akoigi yambo riba yam parvin kaigi yamani channel asina PTK yawidamata harau mai thongko oina akoigi sagolban tera KEITHEL da leiba children home asida yamba sigi maikai dagi angam kharaka talaksaba se yamna koida nungaiba harauba haibadi pungingda yamna nungsiba su poe maramaduna mayamzu channel asibu support tobiyu channel asibu kaudana like share subscribe tobiduna iyamba sigi channel asibu ngalhandiyu haina mayamna famda komo koi Manipur Wari da magi 50k show yawagi koi gi children home sida koi kai bangam boteng khara give tawjare tawjaro matung da ngasigi koi gi aroi boina koi gi channel sigi sagi Manipuri Wari haiba channel sigi magi channel sigi mapusu wariba amadi channel gi narrator su wariba koi gi ai now siri thongam parvin dagi aroi boina magi side dagi mai khadang thamaga thambina bai tuna sing jari parvin bo function mai kuwang to kobi please mayam han dai an intro tawjage ai je khangmo jang ni duga noi sida pom da laiba mayam khangam da jang ai je pravin thongam ai gi pumna pam lamdam se mayang khan dagi mayang khan dagi koi aduga ai gi brief history hai tare atien bada summary oina hai tare ai gi history mati am tan noi mayam da thamge ai ni channel ji torki be maram aduga kamai torga si wa khalo de lak ge ado noi da ai ngasi kitang hairam ge ai je pok project mai to ge da kogi middle class family hai tare imung yam nungai bina taba adu gumba family im da poe ai je pok matam da kogi imung se yam wa boi ko wa je to kamai to ge da ai isa da mayam da mating pang bi hil da madam phau ga lai bo lai da kan da ni mating pang je ngam de matam si da kamai to ga mating pang da ge to ga mating pang ni ga ju ai nu pang da bo photo ai ngo da source lai to gi pang su ngam gi de adu na ai na kai dau raga di na sum thira kan da koi matam du da YouTube se ai pau tare YouTube se koi mayam gi income tan be ai paisa tan be ai ai tare adu da YouTube se tara kan ai na khalle YouTube se ai na kai gu channel ama link khat aga ai ba channel ne kai ma mai pak tana mayam nam sak khna ba misak ama koi pa tara ga di masu de gi income khara phangani hai ba income je phanga matung da ai na khalle je kana le jadra ba koi gi anang sing aduga ole somda lai ahan ching khoi gi dam kai kai gi makhara taw gena ai gi sa da khallaga lai hai baje masi gi channel jina ayu ni chat ki tar di ai na khalli baje mayam da yohon mangam gani na achet pa thaja de tham kan da hai ba channel je ai na 2019 September 17 da hore channel je hor ko matam da di ai karim ta khang de am wa gi hor ko matam mi ne yam thi na ngak tu sun yaw gi nang na tawri do oi roi aduga nang na tawri do thabak lei tabai ni na imana bana bo hai tare thina chai bi mem yaw adu matam ai ikai ba de gi su pa mem nangi nang ta ningan na ba to gi de nong na traga nong madi mayam mang da sumai na yam tak ut ke ko hai di mayam gi mating ai pang ngam ge ko ai asiat ka thaja ba aduna ai gi sumai sum sathara kan ai na khalla sum la kan da koi marak ta corona la ki bi gi mating pang ba gi sat ke na khalam ba em je kai ge ding ngam tre aduga hantak aina aigi live to thamba han ba pandam hai ba channel gi 50k subscriber je hantak ki sahi ji da yau ba ai ji pandam thame do hojik thenga December da 50k subscriber je yau bunga me adu wari channel ji gi ina khara hairage wari tabi ba mayam aduga aingo da support tawi ba mayam je koi gi sigi khudong sab je loraga ai thaga chaba khongtok sari nakoi mayam dairam badagi ai ngasi punsi da khanjari ba pandam em je yau bungam jare nakoi mayam dai badagi ai ngasi
children home sida laga ai gi side gi ura kitan mating pangmu ngamjabade masigi dam mayam ko thadal punduk se masya sunni TERA da laiba children home da koi gi Manipuri Wari gi 50k subagi koi inau Parvin gi mingda ma masamak su yauna keno koi na ngamjaba channel gi site gi mating khar pangurga koi amu koi yum da halai. Thank you.